ꯍꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯚꯤꯗꯤꯑꯣ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯄꯥꯉꯜ ꯁ꯭ꯇꯥꯏꯜ ꯁꯟꯁꯥ ꯊꯣꯡꯕ. ꯁꯟꯁꯥꯁꯦ ꯉꯁꯤꯁꯦ ꯃꯇꯣꯡ ꯉꯥꯛꯇꯅꯦ 1 kg ꯅꯦ. ꯃꯌꯥꯝ ꯁꯔꯨꯗꯤ ꯌꯥꯎꯗ꯭ꯔꯦ, ꯃꯇꯣꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯖꯔꯒꯦ. ꯃꯊꯪꯒꯤꯗ ꯁꯔꯨꯒ ꯃꯤꯛꯁ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯁꯨ ꯃꯇꯝ ꯂꯧꯗꯕꯤꯗ ꯑꯗꯨꯗꯤ ꯍꯧꯔꯁꯦ. ꯃꯇꯝꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ. ꯑꯗꯨꯗꯤ ꯍꯧꯖꯔꯛꯂꯁꯤ ꯚꯤꯗꯤꯑꯣꯁꯦ. ꯃꯇꯨꯝꯁꯦ ꯌꯥꯝ ꯆꯥꯎꯍꯜꯂꯔꯣꯏꯒꯦ, ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯇꯧꯔꯛꯑꯒꯦ. ꯅꯪꯅ ꯇꯧꯔꯛꯑꯗꯃꯤ ꯚꯥꯏ, ꯉꯁꯤꯗꯤ ꯅꯪꯅ ꯆꯣꯠ ꯂꯥꯎꯅ ꯅꯩꯔꯛꯑꯗꯃꯤ. ꯁꯥ ꯁꯦꯝꯕꯁꯦ, ꯁꯥ ꯁꯦꯝꯕꯁꯦ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯁꯦ, ꯃꯔꯣꯏ ꯃꯔꯥꯡ ꯀꯩꯀꯩ ꯁꯦꯝꯅꯕ ꯇꯧꯔꯁꯦ. Canım. Apa ya? Bapak. Bilang kita selidiki. Bilang kita sama sini. Sudah kau ni lah. Tadi, ini cara mana? Kita nanti sini. Sini ni na. Này đi đâu vậy? Pokoknya ini kau. Tunggu siapa? Tunggu siapa? Sama saya ni. Kakak. Kakak ni mana siapa? Yang mana? Dia ni no. Apa? Mana? Apa ada apa? Pilau. Tanam. Sudah. Dulu. Tadi kita dulu aja. It's fine.
Berapa? Mấy xe lên. Hai rồi. Mấy xe lên. Nghe rồi bà? Không là